ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯅꯥꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯏꯂꯥꯡꯕꯝ ꯂꯛꯁꯃꯤ, ꯂꯩꯐꯝꯅ ꯌꯥꯡꯗꯣꯡꯗꯒꯤꯅꯤ꯫ ꯇꯥꯕꯤꯔꯁꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯂꯝꯕꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯡꯁꯨ 11 ꯇꯥꯒꯗꯕ ꯄꯨꯡꯖꯥ ꯈꯔ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯅꯤ꯫ ꯅꯨꯄꯥ ꯑꯃꯈꯛ ꯃꯇꯣꯝꯇ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯨꯕ ꯍꯜꯂꯛꯄꯅꯤ꯫ ꯌꯨꯁꯨ ꯈꯔ ꯈꯔ ꯉꯥꯎꯔꯤ ꯇꯧꯔꯤ꯫ ꯃꯈꯣꯏ ꯈꯨꯜ ꯑꯁꯤ ꯈꯨꯜ ꯑꯃ ꯐꯥꯎꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯆꯠꯂꯒ ꯂꯩꯔꯕꯗꯤ ꯌꯨꯝ ꯌꯧꯕꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯧ ꯇꯧꯔꯛꯑꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯛꯂꯝꯃꯤ꯫ ꯏꯁꯩꯒꯤ ꯁꯨꯔꯨ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯉꯪꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯑꯁꯤ ꯈꯔ ꯇꯞꯅ ꯁꯣꯜꯂꯤ꯫ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯅꯠꯇ꯭ꯔꯅꯦ ꯈꯔ ꯈꯔ ꯍꯥꯏꯅꯕꯗꯨꯕꯣ? ꯍꯦꯔꯥ, ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯊꯣꯔꯛꯄ ꯐꯥꯔꯒꯗꯕꯅꯤ꯫ ꯃꯁꯥꯗ ꯅꯤꯁꯥ ꯈꯔ ꯀꯥꯕꯅꯤꯅ ꯑꯁꯨꯝꯅ ꯉꯥꯡꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯣꯔꯛꯄꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯡ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝꯅ ꯇꯞꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯛ ꯊꯦꯡꯂ ꯃꯇꯝꯁꯤꯗ ꯆꯠꯂꯤꯁꯤꯅ? ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯥꯅ ꯇꯧꯔꯤꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯑꯒ ꯀꯩꯅꯣꯝꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯒꯤ ꯁꯛꯐꯝ ꯑꯁꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯊꯥꯗꯣꯛꯏ꯫ ꯃꯐꯤ ꯃꯔꯣꯜꯁꯨ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯗꯥꯏꯗ ꯆꯠꯀꯗꯕ ꯑꯣꯏꯔꯕꯅꯣ ꯑꯁꯨꯛ ꯊꯦꯡꯂ ꯃꯇꯝ ꯑꯁꯤꯗ, ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯇꯣꯝꯇ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯇꯥꯗꯕꯅꯤꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯈꯜꯂꯤ, ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯍꯧꯖꯤꯛꯀ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯅꯦ? ꯍꯧꯖꯤꯛꯀ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯣꯟ ꯑꯗꯣ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯣꯟꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯣꯜ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯗꯣ ꯑꯣꯏ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯏꯃꯥ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯀꯔꯤꯒꯤꯅꯣ ꯋꯥ ꯉꯥꯡꯕꯗ ꯑꯁꯨꯛ ꯄꯥꯈꯠꯅ ꯈꯨꯝꯃꯤꯗꯨꯕꯣ? ꯀꯗꯥꯏ ꯌꯧꯔꯒꯦ? ꯃꯇꯝꯅꯒ ꯃꯇꯝ ꯊꯦꯡꯕꯅꯦ꯫ ꯀꯗꯥꯏ ꯌꯧꯔꯒꯦ? ꯍꯩꯃꯥ, ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯅꯦ ꯅꯪꯕꯣ, ꯅꯄꯥ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤꯅꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯐꯤꯡꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯌꯧꯒꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯀꯣꯜꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯏ꯫ ꯁꯨꯃꯥꯡ ꯌꯧꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯐꯤꯡꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯍꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯆꯠꯂꯛꯄꯗ ꯃꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯑꯒ ꯂꯥꯡꯒꯅꯨꯅꯦ ꯅꯪꯕꯣ, ꯅꯄꯥꯁꯦ ꯇꯨꯝꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ, ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯇꯥꯔꯦ꯫ ꯆꯠꯂꯣ ꯅꯪ ꯀꯥꯗ, ꯏꯃꯥꯅ ꯐꯃꯨꯡꯒꯗꯣ ꯁꯦꯝꯕꯤꯔꯕꯅꯤ, ꯂꯥꯡꯗꯅ ꯂꯩꯔꯒꯅꯨ, ꯃꯇꯝꯁꯤ ꯊꯦꯡꯉꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯗꯨꯅ ꯃꯐꯤ ꯃꯔꯣꯟꯀꯗꯣ ꯍꯣꯡꯗꯣꯛꯇꯕꯤ ꯐꯃꯨꯡꯗ ꯍꯦꯛ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤꯗꯨꯕꯨ ꯃꯪꯂ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂ? ꯑꯁꯤ ꯈꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯥꯅ ꯑꯃꯨꯛ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯀꯣꯜ ꯑꯃꯨꯛꯀꯁꯨ ꯂꯥꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯒꯤ ꯀꯣꯜ ꯑꯃꯨꯛ? ꯊꯦꯡꯂꯀꯥꯟꯁꯤꯗ ꯇꯧꯔꯛꯑꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯣꯜ ꯑꯗꯣ ꯁꯅꯥꯊꯣꯏꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯇꯟꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯄꯒ ꯁꯅꯥꯊꯣꯏꯅ ꯍꯜꯂꯣ ꯃꯦꯛꯁ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯦꯛꯁꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯀꯔꯤ ꯂꯩꯔꯦ? ꯍꯥꯏꯔꯛꯑꯣ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯃꯔꯝ ꯂꯩꯇ꯭ꯔꯕꯗꯤ ꯀꯣꯜ ꯇꯧꯔꯛꯄꯒ ꯌꯥꯗꯕ꯭ꯔꯥꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯅ ꯇꯧꯔꯛꯄꯗꯨꯗ ꯃꯦꯛꯁꯇꯣ ꯁꯅꯥꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯀꯣꯜ ꯇꯧꯔꯛꯀꯅꯨ, ꯑꯩ ꯌꯥꯝ ꯆꯤꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯣ ꯀꯛꯊꯠꯂꯝꯃꯤ꯫
ꯑꯗꯨꯒ ꯑꯣꯞ ꯊꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯦꯛꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯕ ꯃꯇꯝꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯥꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯛꯁꯤ ꯀꯥꯔ ꯆꯪꯂꯛꯇꯨꯅ ꯃꯦꯛꯁꯄꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯧꯒꯅꯣ ꯅꯪ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯣ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯝꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯆꯥ ꯃꯦꯛꯁꯄꯨ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯃꯦꯛꯁ ꯍꯟꯗꯛꯃꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯍꯪꯂꯛꯑꯝꯃꯤ ꯏꯃꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯃꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯑꯩꯗꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯛꯁꯅ ꯏꯃꯥ ꯀꯨꯝꯊꯕꯤꯔꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯗꯨꯅ ꯊꯥ 2 2 ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗ ꯀꯤꯍꯟꯕꯗꯤ ꯁꯨꯡꯇꯣꯛ ꯇꯣꯛꯄ ꯅꯥꯏꯔꯝꯗꯦ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯈꯥꯕꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯃꯦꯛꯁꯇꯤ ꯅꯝꯕꯔꯗꯨ ꯈꯪꯗꯕꯅꯤꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯈꯥꯕꯅ ꯃꯍꯥꯛꯁꯤ ꯈꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯥꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯁꯤ ꯃꯦꯛꯁꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯏꯅ ꯂꯣꯏꯅꯕ ꯐꯪꯈꯤꯗꯕ ꯑꯃꯗꯤ ꯈꯥꯕꯒꯤ ꯐꯣꯟꯁꯦ ꯅꯣꯡꯃ ꯇꯥꯍꯧꯕꯗꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗꯕꯅꯤ ꯃꯦꯛꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯚꯥꯏ ꯅꯪꯗꯤ ꯑꯩꯒꯤ ꯅꯝꯕꯔꯗꯤ ꯀꯅꯥꯗꯒꯤ ꯂꯧꯔꯤꯕ ꯈꯥꯕꯅ ꯑꯗꯨꯒ ꯂꯥꯏꯔꯤꯁꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯑꯃꯇ ꯄꯨꯟꯁꯤ ꯇꯧꯕꯅꯤ ꯃꯦꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯣꯏ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯑꯣ ꯚꯥꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏꯁꯦ ꯐꯣꯟ ꯊꯝꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤꯗꯃꯛꯇ ꯂꯥꯡꯕ ꯁꯦꯝ ꯁꯥꯕ ꯇꯧꯅꯈ꯭ꯔꯦ ꯃꯦꯛꯁꯨ ꯃꯃꯥꯗ ꯄꯥꯎ ꯄꯤꯔꯦ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯄꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯔꯕ ꯃꯇꯝꯅꯤ ꯃꯦꯛꯁꯀꯤ ꯃꯔꯨꯞꯁꯤꯡ ꯂꯥꯛꯑꯝꯃꯤ ꯔꯣꯅꯥꯟꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯈꯣꯏꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯃꯦꯛꯁꯀꯤ ꯃꯃꯥꯁꯨ ꯊꯣꯔꯛꯑꯝꯃꯤ ꯃꯦꯛꯁꯀꯤ ꯃꯃꯥꯅ ꯍꯩꯃꯥ ꯏꯆꯥꯁꯤꯡ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯆꯠꯂꯛꯑꯣ ꯀꯔꯤꯒꯤꯅꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯪꯂꯛꯑꯗꯨꯅ ꯃꯌꯥꯏ ꯀꯥꯗ ꯃꯈꯣꯏ ꯃꯔꯤ ꯔꯣꯅꯥꯜ ꯖꯦꯛꯁꯟ ꯈꯥꯕ ꯑꯃꯗꯤ ꯃꯦꯛꯁꯀꯤ ꯃꯃꯥ ꯃꯈꯣꯏ ꯃꯔꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯛꯁꯁꯨ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯝꯊꯔꯛꯏ ꯈꯥꯕꯅ ꯃꯦꯛꯁꯇ ꯅꯪꯗꯤ ꯍꯤꯔꯣ ꯁꯥꯕ ꯍꯜꯂꯝꯗ꯭ꯔꯤꯅ ꯃꯦꯛꯁꯅ ꯃꯥꯒꯤ ꯋꯥꯊꯤꯁꯦ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯕꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯦꯛꯁꯀꯤ ꯃꯄꯥ ꯏꯕꯣꯍꯜꯁꯨ ꯊꯣꯛꯂꯛꯑꯗꯨꯅ ꯅꯈꯣꯏ ꯂꯥꯛꯏꯗꯅ ꯈꯥꯕꯅ ꯍꯣꯏ ꯄꯥꯕꯨꯡ ꯏꯕꯣꯍꯜꯅ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨ ꯏꯟꯁꯥꯡꯗꯨꯗꯤ ꯅꯈꯣꯏꯅ ꯈꯔ ꯇꯧꯔꯣꯀꯣ ꯏꯄꯥꯗꯤ ꯋꯥꯔꯦ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯦꯛꯁꯀꯤ ꯃꯃꯥ ꯁꯥꯅꯅꯨꯁꯨ ꯍꯧꯒꯠꯂꯛꯑꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡꯒꯗꯤ ꯂꯣꯏꯅ ꯁꯦꯝ ꯂꯣꯏꯔꯕꯅꯤ ꯊꯣꯡꯒꯗꯕꯗ ꯉꯥꯏꯔꯕꯅꯤ ꯅꯈꯣꯏ ꯇꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯅꯕ ꯇꯧꯔꯤ ꯃꯇꯝꯁꯨ ꯍꯧꯈꯤꯗꯨꯅ ꯏꯟꯁꯥꯡꯁꯨ ꯊꯣꯡꯕ ꯃꯌꯥꯏ ꯆꯠꯂꯛꯑꯗꯨꯅ ꯔꯣꯅꯥꯟꯅ ꯚꯥꯏ ꯈꯥꯕ ꯅꯪꯅ ꯂꯩꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯃꯦꯛꯁꯅ ꯚꯥꯏ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯒꯦ ꯀꯣꯟꯅꯗꯧꯕ ꯃꯥꯟꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯥꯡꯒꯦ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯊꯥꯔꯤꯕ ꯐꯝꯅꯕ ꯑꯗꯣ ꯃꯦꯛꯁꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯈꯤꯔꯝꯃꯤ ꯃꯦꯛꯁꯅ ꯃꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯐꯥꯅꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯤꯆꯟ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨ ꯁꯥꯟꯅꯔꯛꯑꯝꯃꯤ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯈꯤꯔꯝꯗꯦ ꯃꯦꯛꯁꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯑꯝꯃꯤ ꯈꯥꯕꯅ ꯀꯩꯗꯧꯔꯦ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯒ ꯀꯔꯤꯃꯠꯇ ꯄꯨꯗꯕ ꯂꯥꯛꯏꯁꯤꯅ ꯃꯦꯛꯁꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯁꯤꯡꯗꯣ ꯏꯇꯣꯝꯕ ꯊꯥꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯂꯧ ꯑꯃꯨꯛꯇ ꯂꯧꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯛꯁꯟꯅ ꯐꯔꯦ ꯑꯩꯈꯣꯏꯅ ꯂꯧꯔꯨꯁꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯖꯦꯛꯁꯟꯁꯨ ꯌꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯤ ꯖꯦꯛꯁꯟꯅ ꯑꯁꯨꯛ ꯌꯥꯡꯕ ꯏꯁꯤꯡꯁꯤꯕꯨ ꯅꯇꯣꯝꯇ ꯂꯧꯕ ꯉꯝꯗꯦꯒ ꯍꯥꯏꯅꯦ ꯅꯥꯕ ꯏꯕꯣ
ꯃꯦꯛꯁꯅ ꯈꯨꯝꯂꯛꯏ ꯑꯩꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏꯁꯦ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯑꯦ ꯆꯥꯛ ꯆꯥꯕ ꯃꯌꯥꯏ ꯆꯟꯕ ꯃꯇꯥꯡꯗꯅꯤ ꯃꯦꯛꯁꯅ ꯚꯥꯏ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯀꯤꯕ ꯊꯧꯗꯣꯛ ꯑꯃꯇ ꯍꯥꯏꯒꯦ ꯔꯣꯅꯥꯜꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯃꯦꯛꯁꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯥꯔꯝꯃꯤ ꯂꯤꯔꯝꯃꯤ ꯚꯥꯏ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯖꯦꯛꯁꯟꯅ ꯑꯁ ꯂꯥꯏ ꯍꯥꯏꯕ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯤꯔꯤꯗꯨꯕꯨ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯗꯕ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯃꯗ ꯋꯥ ꯉꯥꯡꯂꯛꯏ ꯔꯣꯅꯥꯜꯅ ꯌꯥꯔꯦ ꯖꯦꯛꯁꯟ ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯑꯗꯨꯁꯨ ꯈꯔ ꯉꯥꯡꯅ ꯈꯔ ꯆꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯦꯛꯁꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗ ꯌꯥꯝꯅ ꯀꯤꯅ ꯄꯥꯎ ꯇꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯖꯦꯛꯁꯟꯅ ꯌꯥꯝꯅ ꯀꯤꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯆꯠꯂꯒ ꯀꯔꯝ ꯇꯧꯕꯅ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯛꯁꯟꯅ ꯃꯈꯣꯏꯒꯤ ꯔꯣꯅꯥꯜ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯗꯨꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯖꯦꯛꯁꯟꯅ ꯃꯈꯣꯏ ꯌꯥꯝꯅ ꯄꯣꯡꯅ ꯀꯔꯤꯒꯤ ꯇꯝꯅꯕ ꯀꯔꯤ ꯇꯝꯅꯕ ꯀꯩꯅꯣ ꯊꯣꯔꯛꯑꯣ ꯌꯦꯡꯒꯦꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣ ꯌꯥꯝ ꯇꯧꯁꯤꯜꯂꯝꯃꯤ ꯔꯣꯅꯥꯜ ꯑꯃꯗꯤ ꯈꯥꯕꯅꯗꯤ ꯑꯁꯨꯝꯅ ꯇꯧꯒꯨꯝꯁꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯖꯦꯛꯁꯟꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯀꯧꯕꯅꯤꯅ ꯃꯇꯣꯝꯕ ꯊꯥꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯃꯥꯟꯅꯕ ꯇꯥꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯖꯦꯛꯁꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯋꯥꯡꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯖꯦꯛꯁꯟꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯇꯨꯁꯤꯜꯂꯤ ꯔꯣꯅꯥꯜꯅ ꯈꯥꯕꯒ ꯀꯩꯗꯧꯔꯦ ꯚꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯃꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯀꯤꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯖꯦꯛꯁꯟꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯚꯥꯏ ꯌꯥꯝ ꯊꯨꯅ ꯆꯠꯂꯁꯤ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯗꯧ ꯃꯥꯟꯗ꯭ꯔꯦ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯍꯥꯏ ꯍꯥꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯣ ꯃꯈꯨꯠ ꯃꯁꯥꯁꯨ ꯏꯅ ꯄꯨꯡꯇꯩ ꯇꯩ ꯐꯅꯦꯛꯁꯨ ꯑꯉꯥꯡꯕ ꯃꯆꯨ ꯑꯃ ꯁꯦꯠꯂꯒ ꯃꯈꯣꯏꯗ ꯆꯥꯒꯗꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤꯕꯗꯣ ꯎ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅꯗꯤ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯎ ꯃꯁꯥ ꯑꯃꯅ ꯖꯦꯛꯁꯟꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯖꯦꯛꯁꯟꯒꯤ ꯃꯀꯣꯛ ꯇꯝꯅ ꯇꯥꯔꯛꯑꯦ ꯃꯁꯤꯗꯒꯤ ꯎ ꯃꯁꯥ ꯑꯗꯨꯅ ꯇꯥꯔꯛꯄꯗ ꯖꯦꯛꯁꯟꯗꯣ ꯉꯥꯏꯍꯥꯛꯇꯪ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯃꯝꯅꯒ ꯃꯝꯃꯅꯦ ꯃꯊꯣꯡ ꯃꯔꯝ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯀꯔꯤꯃꯇ ꯇꯥꯗ꯭ꯔꯦ ꯃꯁꯥ ꯍꯤꯡꯅꯕ ꯂꯝꯕꯤꯗ ꯆꯦꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯖꯦꯛꯁꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯈꯨꯝ ꯀꯨꯞꯄ ꯃꯤ ꯑꯃꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯖꯦꯛꯁꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ ꯖꯦꯛꯁꯟꯕꯨ ꯃꯈꯣꯔꯤ ꯆꯞꯇꯨꯅ ꯂꯥꯛꯍꯜꯂꯝꯃꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯁꯛꯇꯝ ꯑꯁꯤꯅ ꯖꯦꯛꯁꯟꯅ ꯆꯞꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯑꯝꯃꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯌꯦꯛꯁꯜ ꯑꯗꯣ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯤꯕ ꯇꯥꯈꯤ ꯑꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯑꯃꯗ ꯆꯪꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨꯝ ꯇꯧꯍꯧꯗ꯭ꯔꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯈꯔꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯧꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯄꯥꯎ ꯑꯗꯣ ꯔꯣꯅꯥꯜ ꯑꯃꯗꯤ ꯈꯥꯕꯁꯨ ꯇꯥꯔꯝꯃꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯈꯣꯏꯅ ꯃꯦꯛꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯜꯂꯝꯃꯤ ꯃꯦꯛꯁꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯈꯣꯏ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯅꯦ ꯑꯩꯅꯗꯤ ꯆꯠꯀꯅꯨ ꯍꯥꯏꯕꯅꯤ ꯂꯩꯔꯝꯃꯨ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯤꯡꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯇꯨꯡꯗ ꯀꯣꯜꯗꯣ ꯀꯛꯈꯤꯔꯝꯃꯤ ꯔꯣꯅꯥꯜ ꯑꯃꯗꯤ ꯈꯥꯕ ꯖꯦꯛꯁꯟꯕꯨ ꯀꯣꯜ ꯑꯗꯨꯅ ꯀꯞꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯛꯁꯀꯤ ꯃꯃꯥꯈꯣꯏ ꯃꯄꯥꯍꯣꯏꯁꯨ ꯄꯨꯟꯅ ꯂꯥꯛꯑꯔꯦ ꯅꯤꯡꯉꯝꯗꯅ ꯖꯦꯛꯁꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯀꯞꯂꯤ ꯃꯦꯛꯁꯅ ꯌꯥꯝꯅ ꯇꯞꯅ ꯖꯦꯛꯁꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯑꯒ ꯃꯔꯨꯞ ꯑꯩꯅꯗꯤ ꯆꯠꯈꯤꯅꯨ ꯑꯁꯨꯝꯅ ꯎꯁꯤꯠꯇꯕ ꯑꯁꯨꯝꯅ ꯀꯔꯦꯝꯅꯕꯁꯨ ꯇꯧꯒꯅꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯕꯅꯤꯀꯣ ꯃꯔꯨꯞ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯑꯔꯦ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯅꯠꯇꯅ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯀꯞꯂꯤ ꯖꯦꯛꯁꯟꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯁꯥꯊꯤꯔꯕ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯀꯔꯝ ꯇꯧꯅ ꯑꯣꯏꯔꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯥ ꯇꯥꯅ ꯈꯪꯕꯗꯤ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ
ꯃꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯅꯔꯤ ꯍꯩꯅꯕꯤ ꯃꯐꯝ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯃꯁꯤꯗ ꯁꯤꯔꯤꯕ ꯃꯁꯤꯗ ꯀꯔꯝꯅ ꯇꯝꯅꯔꯤꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯇꯝꯅꯩ ꯂꯥꯏ ꯊꯣꯛꯏ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯃꯤꯅ ꯌꯥꯝꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯣ ꯀꯅꯥꯅ ꯀꯔꯝ ꯇꯧꯅ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯜꯂꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯛꯁꯟꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯁꯤ ꯖꯦꯛꯁꯟꯅ ꯑꯁꯨꯝꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯉꯝꯗꯕꯗꯤ ꯌꯥꯝꯅ ꯐꯥꯎꯔꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯗꯨꯝ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤ ꯂꯥꯏ ꯊꯥꯖꯗꯕ ꯃꯤꯅ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯇ ꯃꯥꯅ ꯇꯧꯔꯨꯕ ꯃꯥꯅ ꯆꯪꯂꯨꯕꯗꯒꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯖꯦꯛꯁꯟꯅ ꯅꯪꯈꯤꯕꯅꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯏꯕꯤꯔꯛꯄꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯗꯤ ꯃꯤꯅꯠ 40 ꯌꯧꯅꯕ ꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯦꯟꯅ ꯊꯥꯕꯤꯔꯛꯏ ꯑꯗꯨꯕꯨ ꯏꯕꯤꯔꯛꯄ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯊꯣꯛꯇꯕ ꯌꯥꯗꯕꯗꯒꯤ ꯄꯥꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯑꯗꯨꯝ ꯀꯃꯦꯟꯠ ꯍꯥꯏꯕꯤꯔꯝꯃꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯏꯕꯅꯁꯨ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯐꯕ ꯂꯧꯁꯤꯟꯕ ꯌꯥꯕꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕꯁꯨ ꯃꯥꯅ ꯍꯥꯏꯖꯔꯛꯂꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛꯀꯅ ꯈꯨꯔꯨꯝꯖꯔꯤ